Chahi asigi metric exam da lenga ki school ama oiriba Irom Maizrau High School na chada sama mai pakpa ngamkiba sina Star Education Program na piriba kanaba sing mayek seng na chongthokpa horaklei hiramasigi matang da Tom TV ki staff reporter Sawaizam Gyanen amasung video journalist Widrom Kelvin dagi paudam ama Lenga ki school fagalhansi mission ki saruk ama oina education da anoba mayon ama pinabagi pandamda mamang chahi ki July thada Star Education Program asi Chief Minister N. Billion Hodokibani. Program asi ki makhada Oza Singna anoba makhal ki technique sizinaduna mahiroi sing ningthina takpi tambinaba training piba horakhi. Star Education Program na konsiliba Irom Maizrau High School na chahi asi ki metric exam da program asi na piriba kanaba singado mayek sengna utpangamkhi. School asi ki oina mahiroi kungamapan metric exam thabada mahiroi kungamari na first division aduga mangana second division na pass tawduna chada chama mai pakpangamkhi. Loinana tongan ba subject singda letter mark fangba kaya masu yaurkhi. Masimak Star Education Program na lenga ki school singda piba education ki anoba mayon amani haina lawba yai. Primary ki section yauraga school asida mahiroi chamaga marifutra romlai. Mahiroi sing asi oja taraga tarukna angamba thakta hotnaduna takpi tambibagi thabak chathari. Mahiroi sing chada chama mai pakpangamkhiba adugi matangda school asigi principal Oinam Priyo Kumar na Tom TV da hai school asigi oja tarukna akan mamong do hotnaduna mahiroi sing takpi tambirakhe. Oja amata leitaba maths manipuri amadi English subject ki oinadi school asibu nungsibiba khangna chanaba singna takpi tambibagi thabakta mateng pangkhe. Adubu laibak phabadi lengak na hodokhiba Star Education Program gi makhada school asimaksu yaurokpa maramna madugi kanaba aduki matek fangbangamkhe. Program asigi makhada pirakhiba smartphone tablet ki matengna mahiroi sing araiba technique sizinaduna tongan ba subject sing takpi tambi khongthang asina mahiroi singda para khudimak line khanghan bangam manamna kawbugi chang su aduki matik hanthali program asi oja sing dasu yamna hena kana hali smartphone tablet ta subject khudimak ki syllabus sing macha khaina yorok manamna angang singda line khanghan bangame program asida oja singna thawai hena yausilabadi tongi damak afabo khongthang am oigani haina Priyo Kumar na makhata ke akhoi gi oinati Star Education gi tawriba like takpibagi style magi lesson plan adegi khoigi teacher present dabu oiro aduga khoigi chhatra singi present dabu oiro aduga magi piriba style singsi khoi he horokpa matamdedi khaitang hainaramde adubu khara toksala aba matungda khoi yam hainaba am oirakhi khoigi school ge maige degi Star Education bu thagachari loinana government of Manipur specially khoigi Minister of Education S mingona panjarabada khoigi sar Basanta Kumar makoina mayam sina sinbiraga Director of Education S makoina sinbiraga anduda sigumba school singsida anoba design amada hananaba honabirakpase masi sum consecutively masida apanba ayat palaitana sum pithar tawbiragadi mamai thangda Manipur gi education si mayon achumba mayon amada lakani haibesi thajabase ai thamjari Priyo Kumar na Tom TV da makhata na hai school asigi oina English thangta amadi fine arts ki oja watuna leiri loinana classroom manga nauna semjin sajin bagi mathau tare school ki ground se su nong khajitang tabada thomba namaram oiraga mahiroi singda khudong cha da kaya mayok na hale school asilambi mapan da leiba maram na fencing ki thabak su mapung fana pangthok haning bagi abamba lei computer amasung library gi oina sariba anoba building asi su athubada loisin ba pami pumnamak sing asigi mathakta science ki laboratory ama thamlabadi mahiroi singda hena khudong chaba phangba ngamgani maramdi school asigi mahiroi singna member oiba maths amasung science ki club ama leiba maramna science ka mari nainaba ahenba loksing kaya mahiroi singda lehenba pami hainasu Priyo Kumar na Tom TV da makhata na phongdorakhe tasengna hoji akhoi gi class 5 na tamiba ka si pura major repairing tawde yaroi adegi office sing lady sing si loina ma makha si kai kai bagumba mayam tawre si sima sahaningi adoga maruina ground si nong he tabaga ising si ta khu yoba ising senthokpam leitaba ground si mo ground improvement tahoningi yaragadi akhoi gi school si gi fencing si danga tawbiragadi yamna nungai nei khale sorok maya da lebinina gari makhon mayam tai kana ko mayam tawrei adun academic ki atmosphere da yam disturb tawba madu danga tawdana ba tahonjaningi loina na hojik sagat piriba building sing computer gi adegi library gi tawri sidang mapung phan biragadi koi tongan ba computer class tawnana ba adegi laboratory gi angang jini class 9 10 di science practical yaure
ꯌꯥꯎꯔꯤꯕꯁꯤꯡꯁꯤ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯔꯤꯌꯥꯖꯦꯟ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯦꯄꯔꯦꯇꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤꯡꯁꯤ ꯐꯖꯅ ꯇꯧꯕ ꯌꯥꯅꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃꯇꯪꯒ ꯍꯥꯡꯗꯣꯛꯄꯤꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯁꯥꯏꯟꯁꯀꯤ ꯂꯝꯗ ꯈꯔ ꯍꯦꯟꯅ ꯐꯒꯅꯦꯅ ꯈꯟꯖꯩ